ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯝꯕꯤꯗꯣ ꯃꯁꯛ ꯃꯇꯧ ꯑꯗꯨꯃꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯀꯦ ꯁꯦꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯄꯥꯈꯪ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯄꯥꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯁꯦꯝꯕ ꯁꯥꯕ ꯍꯩꯔꯕꯅꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯅ ꯐꯖꯕꯤꯅꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯗꯁꯨ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯅꯝꯕꯤꯒꯤ ꯃꯇꯥ ꯆꯥꯅꯖꯕꯤ ꯁꯪꯕꯥꯟꯅꯕꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯥꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ "ꯍꯣ ꯏꯇꯥ! ꯏꯇꯥ!" ꯂꯩꯅꯝꯕꯤꯗꯨ ꯃꯀꯥꯗ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯇꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯗꯨꯃꯛ ꯀꯥꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯇꯥ! ꯀꯧꯗ꯭ꯔꯁꯨ ꯀꯥꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯏꯇꯥ, ꯄꯨꯟꯁꯤꯒ ꯀꯩꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ, ꯑꯩꯅ ꯃꯀꯦ ꯁꯦꯝꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯒ꯫ ꯆꯥꯅꯦꯕ ꯅꯪꯗꯤ, ꯑꯗꯣ ꯈꯔ ꯊꯨꯔꯛꯑꯣ, ꯌꯨꯝꯗ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯅꯦ꯫ "ꯀꯨꯏꯔꯣꯏ, ꯑꯩꯅꯦ ꯄꯨꯟꯁꯦ ꯐꯠ ꯄꯨꯔꯛꯂꯒꯦ" ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛꯁꯪꯗꯒꯤ ꯄꯨꯜ ꯑꯍꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯃꯇꯥ ꯏꯕꯦꯝꯃꯗꯨ ꯄꯥꯈꯠꯇꯨꯅ "ꯇꯞꯅ ꯆꯠꯂꯨꯕ ꯏꯕꯦꯝꯃ, ꯅꯪꯅꯦ ꯇꯨꯁꯤꯟꯗꯅ ꯅꯃꯥꯏꯗꯨ ꯀꯥꯏꯕ ꯇꯥꯔꯤꯃꯤ꯫ ꯃꯁꯤꯗ ꯅꯃꯥꯏꯗ ꯗꯥꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯌꯥꯗꯕ ꯅꯪꯅ ꯅꯃꯥꯏ ꯀꯥꯏꯔꯗꯤ ꯐꯖꯅꯦꯕ, ꯑꯗꯨꯝꯅꯒꯗꯤ ꯍꯩꯖꯤꯜꯂꯛꯀꯅꯨꯕ꯫ ꯃꯥꯏꯁꯤ ꯀꯥꯏꯔꯗꯤ ꯂꯣꯏꯔꯤꯅꯤ, ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯩ꯫ ꯃꯥꯏꯁꯤꯗ ꯎꯔꯤꯡ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯄꯥꯈꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯤꯕ ꯄꯛꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅ ꯇꯧꯔꯗꯤ ꯂꯣꯏꯅ ꯏꯄꯛꯇ ꯄꯛꯑꯦꯅ ꯍꯥꯏꯅꯕꯅꯤꯗ." "ꯏꯁ, ꯀꯅꯥꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅ?" "ꯏꯕꯦꯝꯃ, ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ, ꯅꯪꯅ ꯇꯥꯖꯗꯕꯒꯤ ꯋꯥꯅꯤ." "ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ." "ꯍꯣꯏ ꯏꯕꯦꯝꯃ, ꯈꯪꯖꯔꯦ ꯌꯥꯔꯦ, ꯅꯪꯅ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤꯗꯣ." "ꯏꯁ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯧꯔꯤꯕ?" ꯂꯩꯅꯝꯕꯤꯁꯨ ꯑꯗꯨꯃꯛ ꯃꯇꯥꯕꯨ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯂꯛꯅꯕꯣꯏ ꯇꯧꯗꯨꯅ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯦ ꯀꯩꯗꯧꯒꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯐꯥꯎꯔꯤꯗꯣ꯫ ꯑꯗꯒꯤꯗꯤ ꯑꯩꯅ ꯅꯪ ꯅꯀꯣꯛꯇꯨꯗ ꯄꯨꯟꯁꯤꯅꯅꯦ ꯁꯨꯔꯛꯄ ꯁꯣꯏꯔꯔꯣꯏ." "ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯍꯦꯛꯇ ꯌꯥꯎꯗꯧꯒꯤ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯩꯁꯨꯅꯦ ꯅꯇꯧꯗꯣ ꯌꯦꯡꯒꯦꯅ ꯁꯥꯎꯖꯤꯟꯅꯕ, ꯑꯩꯅ ꯄꯥꯈꯠꯄꯗꯨꯅꯦꯕ ꯅꯪꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯁꯦ꯫ ꯍꯣꯏ ꯍꯣꯏ ꯀꯥꯏꯅ ꯂꯩꯔꯝꯃꯣꯕ ꯅꯪ." "ꯉꯝꯃꯗꯤ ꯇꯥꯟꯅꯕꯤꯔꯛꯑꯣ" ꯍꯥꯏꯅ ꯁꯪꯕꯥꯟꯅꯕꯤꯁꯨ ꯄꯨꯟꯗꯨꯒ ꯀꯩꯒ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯇꯨꯡꯗꯅ ꯂꯩꯅꯝꯕꯤꯁꯨ ꯁꯥꯎꯕ ꯁꯥꯗꯨꯅ ꯃꯇꯥꯕꯨ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯀꯣꯏꯕ ꯂꯥꯛꯄ ꯄꯥꯈꯪ ꯑꯅꯤꯈꯛꯀ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯄꯥꯈꯪ ꯑꯅꯤꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯅꯝꯕꯤꯅ "ꯆꯣꯞꯄꯤꯍꯦ." ꯁꯪꯕꯥꯟꯅꯕꯤꯅ "ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ." "ꯀꯩꯅꯣꯅꯦ, ꯆꯤꯡꯗꯁꯨ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯁꯤꯗ." "ꯄꯥꯈꯪ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ, ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ?" "ꯑꯦ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯅꯪꯗꯤꯅꯦ ꯅꯃꯥꯏꯗꯣ ꯁꯥꯎꯟ ꯇꯣꯞꯄꯅꯤꯅ ꯀꯩꯝꯇ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏꯕ." "ꯀꯩꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯁꯤꯕꯣ?" "ꯏꯕꯦꯝꯃ ꯅꯪꯁꯤꯅꯅꯦ ꯏꯀꯥꯏ ꯊꯤꯒꯟꯕꯁꯤꯅ." "ꯌꯥꯔꯦ, ꯇꯨꯃꯤꯟ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯣ ꯏꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯈꯔ ꯂꯥꯞꯊꯣꯔꯛꯂꯒꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯥꯟ ꯀꯥꯏꯕ ꯁꯅꯥꯎ ꯑꯃ ꯃꯣ ꯂꯥꯎꯅ ꯈꯣꯡꯂꯛꯄꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯥꯃꯦꯜꯅ "ꯌꯥꯏ, ꯑꯩꯈꯣꯏ ꯑꯅꯤꯁꯨ." ꯊꯥꯎꯉꯝꯕꯅ "ꯑꯁ ꯏꯕꯣ, ꯅꯪꯅ ꯈꯔ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯑꯃꯤꯅꯦ꯫ ꯌꯥꯔꯦꯕꯣ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯪꯁꯨ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯐꯥꯎꯕ ꯈꯪꯗꯈꯩ ꯃꯁꯤꯗꯩꯁꯤꯗ ꯏꯁ ꯌꯦꯡꯂ ꯂꯩꯅꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯒ ꯑꯁꯨꯝ ꯂꯩꯔꯕꯗꯕꯨ ꯃꯉꯣꯟꯗ ꯌꯦꯡꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯌꯤꯡꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯔꯣ? ꯑꯗꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯀꯔꯝꯕ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯃꯁꯛ ꯈꯔ ꯍꯦꯟꯅ ꯐꯖꯕꯤ,
ikai khara thiganbido aduni kaino khanglabane aina adu hairakani haise ado aigidi nupa khara malap tawbi thekpa noiba haitabido adu nadam hena khoida jaida kanade aikhoi ni makhoi likai sine pata pansilase atai likai daga koibam da jalarisi hoine aduna dum pharine haina matau ani dusu wakhang nungaina apamba nupi phangle khanna mayum mayum da hankirami somdana leisabi maza ani dusu lambi da lakna wari sari sangwa nabina kaigino nangna ngasai nupa ani duda huran irang mi yengna yengido aina kaide yengiba yari bema yengli dumaktada yengsinadabaga saradana adusu aingonda bo amuk waga lotana tawri kaide aina yenginoba nangdare ramu khangneba haina mata anida tanabi sanaboy kaiboy chen dana chatkirami asomdana leinambi hoigi thangnabagi makhura thokpa bogundu pata kumdana long kholuraga halaklaga matudu ngamde haina mana imung manung thaba ingkhang pumba loina tawribadu uraga leinambigi mama ibe madu mathwai chakna oh mai nga waigi laibaktadi asmaina tawba haido amukta phawba thoktreda ko megi nupana masidaisida pata kumduna sunga phai halaklaga amuk sumatu ase ngamde haina imung manongine thabak loina amuk loisaliba aduga aigi nupasina masidaisida asumna tawbadi laradana nong hek nganbadagi juar amuk sana yu amuk thak adom tawraga laikhrabanido haina sonduna leiringai adada mapure batombado yu tap taba makai thaksilaga makhongdu thangba ngamboi ngamdaboi tawduna hairi law khongduna hanjilaklami ai na aijin kanam tum mawalot lodi aijin kanana ye hui oirmalini hui oirju mawalot aijin lodi ba nang adum khonglidu namai da nungdum langshilawra ha tumilayo haidi tumilayo lei haina huidu aduma khongba aduda nangdum langsilaklami huidu su kana khonglamlaga adumak chenkhirami maingau mapurebana tawriba matawduda masindu khajik paithoklaga asi amuk laine tap makhai amuk thaksinla aba maleba pelabani aidi magi napina nganglibada khajikta hauraduna tombana ngauri mamai mamit uirum sauri nangna aidu aingonda nadro ha nateba tu adagi huisidane mashi machinje kaya thino ne maje aina loina tahorabasida huisida haibane huijing hawba male ahu ba khongjile haina je oi de banganglada nangbu hausita thakchillaga lakle haina namaidu suklaga haidu haidi mi aibu huida haibane haiba manase othongda singri asuk oi de bangang adangangine hairaga tombada matuda phuge haina makhut lamlakpada khongpham chahauda padrak lamna tusilami ise amuk tu singkrene hairaga mapuribagi makhudu singkhatke tawrami adubu tombana magi nipigi makhudu phatkan thoklaga sola nangna samdraju ai edam itomda hagalwa ngamje hairaga tombado ngamboi ngamdaboi tawraga hagatke tawrami adubu yugi mayaina masado puba ngamda padrak launa amusu tusilami matawduda oiroi khangdana magi nupina tawri phibamsida matomta hagasaba ngamni kaina su haiyise as yengba warida ta pairaga namdana chingkhalami adubu tapna themduna imungda pusinge khana khara chatpa haubaga amuksu khongpham chahauda turi ne bo nangi jebu intugi yang turira ha intugi yang turiba nadraba kadai degino khongpham chahauda bagini ba najinthino nangi jeji intura hakit tori nadraba aduga atofoda nayum pange khali nadro aina khanglam loi khalira ha kai degi mari makhong samnada bawangakta saugat pikhino se khongpham chahauda bagine satpado tapna yengdaga amta changsi se karigi imung jang loi nakhai ma sengna khidaw kari na khaino sengna doisibo nangna ai hauji khake torido ai si thabak shude haibagira
Natraga Nawa Nining Lakpagira Habadu Shing Hayo Ayo Ayo ꯑꯣꯟꯊꯣꯛꯄ ꯍꯅꯨ ꯊꯪꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯇꯧꯕ ꯌꯥꯕꯗꯧꯅ Yabuduni Haja Shing Nayo Wa Lake Tong Aina Sorotringaida Ashing Hayo Natrade ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣꯕ Fudha ꯉꯁꯤꯅꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯑꯩ ꯐꯨꯕ꯭ꯔꯥ ꯑꯩꯅ ꯅꯪ ꯐꯨꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ Masi Mapurabadaga Pugaine Amdurade ꯍꯥꯏꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯝꯃꯤ ꯃꯥꯏꯉꯥꯎꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯥꯔꯗꯤ ꯍꯥꯏꯅ ꯈꯪꯂꯝꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯏꯅꯦ ꯈꯪꯅꯦꯕ ꯅꯪꯁꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯁꯝ ꯐꯣꯏꯔꯛꯄ ꯑꯗꯨꯗ ꯅꯥꯔꯗꯨꯅ Tadore Hai Tadore Napurabada could tie dinner ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯤ ꯌꯥꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯔꯣꯏꯗꯕ Tado Yadadi Aishnang Foilerage ꯐꯣꯏꯅꯤꯡꯉ ꯐꯣꯏꯖꯧ ꯅꯪꯅ ꯉꯝꯂꯒ ꯑꯩꯒꯤ ꯐꯣꯏꯌꯨ ꯑꯩꯅ ꯉꯝꯂꯒ ꯅꯪꯒꯤ ꯐꯣꯏꯒꯦ Adu Ide Aishu Hata Foyagada ꯍꯥꯏꯅ ꯇꯣꯝꯕꯁꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯅꯨꯄꯥꯅꯁꯨ ꯍꯟꯗ ꯅꯨꯄꯤꯅꯁꯨ ꯍꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯍꯟꯖꯤꯜꯂꯛꯄ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯎꯔꯗꯨꯅ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯩꯃꯥꯏꯗ ꯇꯍꯥ ꯊꯝꯗꯨꯅ ꯑꯁ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯝꯂꯦꯕ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯦ ꯀꯥꯏꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦꯕ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥ ꯄꯥꯕ ꯅꯣꯏꯕꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯕꯣ ꯍꯣ ꯇꯣꯝꯕꯨꯡ 이마가 빠바가 가나리세 나무 가라 감람바 야드로 마사나피나 ꯉꯥꯡꯂꯤꯗꯨ ꯇꯥꯔꯒ ꯃꯥꯏꯉꯧꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝ ꯐꯣꯏꯅ ꯂꯩꯇꯕꯅꯤ ꯑꯦ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯤꯕ ꯀꯥꯏꯗ ꯑꯣꯏꯅꯦꯒꯦ ꯂꯩꯀꯥꯏ ꯀꯣꯏꯕꯅꯤꯗꯅ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯃꯥ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯕꯨ ꯈꯔ ꯐꯣꯏꯅꯔꯗꯤ ꯌꯥꯔꯦ ꯇꯣꯛꯀꯩꯗꯧꯔꯒꯦ ꯁꯦꯕ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦꯕ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯀꯅꯥꯝꯇ ꯃꯁꯝ ꯐꯣꯏꯅꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯍꯣꯅꯦ ꯅꯣꯏ ꯅꯄꯥꯁꯤꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ मान हेक् ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯏꯟꯊꯨꯕꯒꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯑꯃꯨꯛ ꯌꯦꯠꯅꯕ ꯍꯧꯔꯛꯇꯧꯒꯤ ꯇꯧꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯟꯅꯔꯛꯇꯧꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯅꯝꯕꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯂꯥꯎꯍꯜꯂꯛꯂꯝꯃꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯍ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯝꯇ ꯆꯪꯅꯈ꯭ꯔꯣ ꯌꯥꯔꯦ ꯍꯣ ꯅꯄꯥꯗ ꯍꯥꯏꯌꯨ ꯑꯩꯗꯤꯅꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯇꯧꯕ ꯂꯩ ꯆꯠꯂꯣ Nachanupa tumbasu lekai koi kya idai Namma nangsu paikro Ho pabasu imung sango yare taningdre pangang ngangano thaksin jasaluraga manam mahaduga taningdreba ngasai makai matuna chumna ta haiba phawbada sauramba nupado masa nupi aduna ngangbadi wa amata khumda nokmi tawduna Isan pina hairbani na changagi hairang tawduna imungda sangkhirami lainambi su mapabungna sangkhibaga ising pundu paikhatuna imungda sangkhirami mathangi namita thongambada pamel ga loinana ngarang lainambi hoiga thingnakhiba mafam aduda laktuna leisabi anidu lakpura haina ngaiduna leirami pamela ida ngasidi tholaktabu mandre thongambana hera tholakanida leisabi nabu ising sokpa nokmata lepa hongnabrane is yaini nagi wakhal siso ado moi bu ising soku lakani haidi kamai khangiba koino ngarang makhoi ni gi makhudo pun amam pai didi aidi thoyo bu yingsilu dabanara kaino khangbu khangde nangdi yamni yingsilami oida yingsindradi kaino thamoi sina adu khoidar dubo hoi ibo madho nuksibagi matang sidadi ibo nanga lamba pabina ba leite haiba yare he hainaringe aduda leinambiga sangwanabiga pun amam pairaga haiduna lakpado thongambana uraduna tumile yare hairaga lakle haigumadana mangakto panginda ilami matawgi matawduda laksin bangam draba pamel adudi ngakna koina nangakto panginda ilidubo nate wangang ba yadrobo nangak nabuga amu horobo moi la haba ha karaino ikhang khangna mamai onthorakpada leisabi aniduna moi anigi mataw yenglaga nokmi tawduna leiramba aduda ikaiboi kaiboi pamelna nang shuba la ena kok hai lure nangaka mu indana ai bung jofal
ꯁꯪꯕꯥꯅꯕꯤꯅ ꯏꯕꯨꯡ ꯑꯅꯤꯕꯨ ꯁ꯭ꯋꯥꯏꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯎꯏ, ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯤꯁꯤꯕꯨ? ꯊꯧꯉꯝꯕꯅ ꯂꯩꯇꯦꯗ, ꯑꯗꯣ ꯈꯪꯅꯅꯕ ꯃꯤ ꯑꯃꯗꯤ ꯁꯨꯝ ꯉꯥꯏꯔꯝꯂꯤꯅꯤ꯫ ꯂꯩꯅꯝꯕꯤꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ, ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯣ ꯄꯦꯟꯐꯥꯠꯇꯅ ꯃꯇꯥꯕꯨ ꯆꯤꯡꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯧꯉꯝꯕꯅ ꯄꯥꯃꯦꯜꯗ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯅ ꯈꯨꯅꯤꯡꯅ ꯀꯛ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ꯫ ꯄꯥꯃꯦꯜꯁꯨ ꯃꯇꯥꯎꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯇꯍꯥ ꯇꯍꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯉꯥꯏꯔꯝꯃꯤꯁꯦ ꯅꯣꯏꯕꯨꯅꯦ꯫ ꯁꯪꯕꯥꯅꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯃꯃꯥꯏ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯑꯦ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ? ꯏꯁ ꯅꯣꯏꯁꯨꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯋꯥ ꯈꯪꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯒ ꯈꯪꯅꯅꯤꯡꯕꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯀꯣꯏꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯃꯦꯜꯒꯤ ꯋꯥꯗꯨꯗ ꯁꯪꯕꯥꯅꯕꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯂꯩꯅꯝꯕꯤꯗꯣ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯪꯕꯥꯅꯕꯤꯗꯤ ꯃꯤ ꯎꯁꯤꯠꯇꯦ ꯈꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯇꯨꯅ ꯋꯥ ꯍꯩꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯧꯉꯝꯕꯅ ꯇꯞꯂꯞꯅ ꯅꯪꯁꯨ ꯑꯗꯨꯃꯛ ꯍꯥꯏꯖꯤꯟꯕꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ? ꯑꯁ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯗꯧ ꯁꯔꯨꯛ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯅ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯗꯣꯡ ꯗꯣꯡ? ꯅꯪꯗꯤ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ, ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯑꯃ꯫ ꯅꯠꯇꯦ ꯑꯗꯨꯝꯅꯗꯤ ꯈꯟꯕꯤꯅꯣ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ, ꯀꯣꯏꯅꯕ ꯄꯥꯝꯃꯦ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯉꯔꯥꯡꯗꯒꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯂꯩꯔꯝꯃꯣꯕ, ꯄꯨꯟꯁꯤꯅ ꯊꯣꯝꯗꯠꯀꯦꯕ ꯍꯥꯏꯅ ꯁꯪꯕꯥꯅꯕꯤꯗꯣ ꯐꯤ ꯀꯥꯝꯂꯒ ꯏꯁꯤꯡ ꯄꯨꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯙꯞ ꯇꯧꯔꯛꯄꯗꯨꯗ ꯃꯇꯥ ꯏꯕꯦꯝꯃ ꯂꯩꯅꯝꯕꯤꯅ ꯄꯥꯈꯠꯅ ꯃꯇꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯑꯁ ꯅꯪꯁꯤꯅꯅꯦ ꯐꯤꯡꯒꯟꯈꯤꯕꯁꯤꯅꯕ, ꯃꯤꯅ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ? ꯅꯪꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯀꯣꯏꯅꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎꯔꯤꯅꯦꯕ? ꯑꯁ ꯅꯪꯁꯤꯗꯤꯕ ꯃꯤ ꯃꯃꯥꯡꯁꯤꯗ꯫ ꯊꯧꯉꯝꯕꯅ ꯅꯣꯏꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯀꯔꯤꯒꯤ ꯌꯥꯕ? ꯅꯃꯥꯏꯗꯣ ꯄꯨꯟꯁꯤꯅ ꯋꯥꯏꯕ ꯁꯣꯏꯔꯣꯏ꯫ ꯑꯁ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯠꯂꯁꯤ, ꯃꯣꯏꯒꯤ ꯋꯥꯒ ꯍꯥꯏꯅꯔꯒꯨꯝꯁꯤꯁꯦ ꯍꯥꯏꯅ ꯂꯩꯅꯝꯕꯤꯅ ꯃꯇꯥꯕꯨ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯧꯉꯝꯕꯗꯤ ꯄꯥꯈꯠꯄ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯑꯗꯨꯗ ꯃꯇꯥꯎꯅ ꯑꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯅꯇꯨꯁꯤꯅ ꯁꯥꯎꯔ ꯆꯠꯈ꯭ꯔꯤꯁꯦ ꯄꯥꯈꯠꯀꯦ ꯍꯥꯏꯗꯗꯅ ꯍꯔꯥꯎꯔꯤꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯏꯕꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯅꯕ ꯍꯧꯔꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯝ ꯀꯥꯟꯗ? ꯍꯧꯖꯤꯛꯇꯅꯦ꯫ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯋꯥꯁꯨ ꯍꯥꯏꯅꯗꯅ ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯍꯣ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯤ ꯃꯤꯠꯅ ꯃꯤꯠꯇ ꯏꯪꯒꯤꯠ ꯄꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤ ꯃꯤꯠꯀ ꯑꯩꯒꯤ ꯃꯤꯠꯀ ꯏꯪꯒꯤꯠ ꯄꯤꯅꯈ꯭ꯔꯦ꯫ ꯄꯤꯅꯅꯦꯕ, ꯌꯥꯝꯅ ꯄꯤꯅꯅꯦꯕ꯫ ꯅꯪꯅ ꯃꯥꯒ ꯃꯤꯠꯀ ꯏꯪꯒꯤꯠ ꯄꯤꯅꯔꯤꯉꯩꯗ ꯍꯥꯏꯖꯤꯜꯂꯒ ꯑꯃꯅ ꯂꯥꯛꯈ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯃꯤꯠꯇ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯔ ꯂꯩꯖꯧꯅꯦ꯫ ꯆꯠꯂꯣꯏ, ꯇꯥꯅꯤꯡꯗꯦ꯫ ꯄꯥꯈꯠꯍꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯏꯁ ꯌꯥꯝ ꯈꯪꯈ꯭ꯔꯦꯕ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯅꯪꯅ ꯑꯃꯁꯤꯗ ꯃꯤꯠꯀꯤ ꯏꯔꯥꯡꯒ ꯇꯧꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤꯅ ꯁꯣꯝꯗ ꯑꯩꯅ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯤ, ꯁꯤꯅ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯕ? ꯏꯕꯣ ꯅꯪꯒꯤꯗꯤ ꯃꯇꯝ ꯈꯔ ꯆꯪꯈꯤꯗꯧ ꯃꯥꯜꯂꯤ, ꯈꯔ ꯈꯥꯡꯕ ꯇꯥꯔꯦ꯫ ꯄꯥꯝꯂꯗꯤ, ꯄꯥꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯄꯥꯝꯕꯒꯤ ꯋꯥꯗꯤ ꯅꯪꯅ ꯐꯖꯕꯤ ꯑꯗꯨꯗ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯅꯨꯄꯥ ꯁꯥꯕꯤ ꯑꯗꯨꯗ ꯄꯥꯝꯕꯅ ꯇꯥꯕ ꯅꯠꯇꯦꯗ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯔ ꯈꯥꯡꯉꯣ, ꯂꯥꯎ ꯆꯠꯂꯁꯤ, ꯌꯨꯝꯗ ꯍꯜꯂꯁꯤꯁꯦ꯫ ꯑꯃꯨꯛꯇꯗꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯂꯛꯂꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯏꯁꯤꯡ ꯄꯨꯟꯅ ꯍꯦꯛ ꯋꯥꯏꯍꯜꯂꯣ꯫ ꯀꯩꯁꯨ ꯋꯥꯏꯔꯣꯏꯍꯦ, ꯁꯨꯝ ꯙꯞ ꯇꯧꯖꯔꯤꯅꯤ, ꯅꯪꯅ ꯈꯪꯂꯤꯕ꯫ ꯍꯣꯏ ꯌꯥꯔꯦ, ꯍꯌꯦꯡ ꯌꯦꯡꯉꯣ ꯌꯥꯔꯦ, ꯌꯦꯡꯃꯟꯗꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯅꯕꯅꯤ, ꯑꯗꯨꯅ ꯃꯌꯦꯡ ꯇꯥꯍꯟꯗꯅꯕ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯣ ꯂꯥꯛꯑꯣꯕ ꯍꯥꯏꯅ ꯅꯝꯗꯅ ꯊꯧꯉꯝꯕꯅ ꯄꯥꯃꯦꯟꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯩꯅꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯄꯥꯗꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯂꯒ ꯃꯃꯥꯗ ꯈꯠꯅꯕ ꯍꯧꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯠꯅꯔꯝꯃꯤ꯫ ꯃꯧꯄꯥ ꯑꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯈꯥꯝꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯄꯥꯕ, ꯇꯣꯛꯑꯕꯁꯦ꯫ ꯍꯦ, ꯑꯉꯥꯡ ꯅꯪ ꯑꯗ ꯍꯟꯗꯣ, ꯆꯠꯂꯣ, ꯍꯟꯗꯣ꯫ ꯑꯇꯣꯝꯕ, ꯅꯪꯅꯦꯈꯔ ꯂꯩꯊꯣꯛꯂꯒ ꯂꯩꯌꯨ, ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯅꯄꯥꯁꯦ ꯑꯩꯅ ꯐꯨꯗꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯄꯥꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ꯫ ꯑꯣꯏ, ꯀꯔꯤꯒꯤ ꯏꯀꯥꯏꯕ? ꯅꯄꯥꯒꯤ ꯃꯤꯆꯪꯗꯨꯝ ꯆꯪꯂꯛꯑꯣ, ꯅꯃꯥꯁꯦ ꯆꯤꯡꯊꯣꯛꯂ ꯀꯥꯎꯁꯤꯜꯂꯨ꯫ ꯀꯔꯤ?
ꯏꯆꯥꯁꯤꯗ ꯃꯃꯥ ꯑꯩꯕꯨ ꯐꯨ ꯀꯥꯏꯅ ꯏꯟꯁꯤꯟꯕ ꯁꯥꯏꯅꯦ ꯍꯥꯏ ꯑꯇꯣꯝꯕ ꯅꯄꯥꯁꯤ ꯑꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯑꯃꯇ ꯅꯦꯠꯂꯨꯁꯦ ꯑꯗꯨ ꯀꯥꯟꯗꯗꯅꯦ ꯏꯃꯥꯁꯤ ꯄꯦꯟꯒꯦꯁꯦ ꯑꯁ ꯌꯥꯔꯦꯕ ꯅꯣꯏ ꯑꯅꯤꯕꯣ ꯑꯝꯇ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯇꯣꯝꯕꯣꯝꯅ ꯃꯄꯥꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯇꯣꯝꯕꯗꯣ ꯃꯅꯤꯡ ꯍꯜꯂꯒ ꯍꯦꯛ ꯇꯨꯁꯤꯜꯂꯝꯃꯤ ꯇꯣꯝꯕꯨꯡ ꯃꯄꯥꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯕꯥꯕꯥ ꯁꯣꯔꯒ ꯅꯃꯥꯒꯤ ꯍꯀꯟꯗ ꯅꯄꯥꯏꯕꯨ ꯏꯟꯊꯨꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯕꯥꯕꯥ ꯑꯩꯗꯤ ꯄꯥꯕꯕꯨ ꯆꯤꯡꯊꯣꯛ ꯇꯥꯅꯤꯡꯗꯦ ꯅꯃꯥꯅ ꯏꯟꯁꯤꯟꯕ ꯌꯥꯗꯅ ꯅꯄꯥꯏꯕꯨ ꯏꯟꯊꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯗ ꯑꯩꯅ ꯈꯨꯠ ꯊꯥꯗꯣꯛꯈꯤꯕꯒꯤ ꯅꯁꯥꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯒ ꯇꯨꯁꯤꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯗ ꯇꯥꯏꯁꯤꯟꯕꯤꯅꯨꯗ ꯇꯥꯅꯤꯡꯗꯦꯅꯦ ꯅꯃꯥ ꯅꯆꯥ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯏꯟꯊꯨꯔꯤꯕꯅꯤꯅꯦ ꯈꯪꯅꯤ ꯏꯆꯥ ꯅꯨꯄꯤ ꯍꯟꯗ ꯍꯜꯂꯛꯈꯤꯖꯅꯨ ꯃꯥ ꯍꯜꯂꯛꯂꯒ ꯀꯩꯗꯧꯗꯧꯔꯤꯕ ꯏꯆꯥ ꯅꯨꯄꯤ ꯍꯜꯂꯛꯄꯒ ꯃꯄꯥꯒꯤ ꯃꯤꯆꯪ ꯆꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯍꯥꯌꯣ ꯆꯪꯕꯤꯔꯅꯤ ꯌꯥꯝꯅ ꯆꯪꯕꯤꯔꯅꯤꯕ ꯃꯄꯥ ꯌꯨ ꯊꯛꯄ ꯅꯪꯒꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯤꯅ ꯃꯤꯆꯪ ꯆꯪꯕꯤꯗꯧꯔꯤꯕ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯏꯆꯥ ꯅꯨꯄꯤ ꯍꯟꯗ ꯍꯜꯂꯛꯈꯤꯖꯅꯣꯕ ꯕꯥꯕꯥ ꯏꯃꯥ ꯅꯣꯏ ꯁꯨꯃꯥꯏꯅ ꯈꯟꯅ ꯆꯩꯅ ꯇꯧꯒꯅꯨꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯔꯛꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗꯅꯦ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯄꯥ ꯑꯉꯥꯎꯕ ꯑꯁꯤꯗꯅꯦ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯋꯥꯈꯜ ꯇꯥꯗꯧꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯁꯤ ꯅꯨꯡꯉꯥꯏꯒꯣ ꯏꯃꯨꯡꯗꯒ ꯆꯪꯕ ꯑꯝꯇ ꯌꯥꯒꯤꯔꯣꯏ ꯏꯆꯥ ꯅꯨꯄꯤ ꯂꯥꯛꯂꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤꯕ ꯏꯕꯨꯡ ꯑꯇꯣꯝꯕ ꯏꯃꯥ ꯏꯆꯥ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯁꯤ ꯉꯁꯤ ꯍꯜꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯆꯤ ꯂꯦꯡꯗ ꯃꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯅꯝꯕꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯧꯄꯥ ꯃꯣꯏꯅ ꯃꯆꯤꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯃꯁꯤ ꯎꯪꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯍꯣꯅꯦ ꯅꯄꯥꯅ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯁꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯦꯡꯗ꯭ꯔꯤꯕꯅꯤ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯏꯄꯥꯅ ꯍꯪꯂꯤꯕ ꯑꯁꯤꯗ ꯈꯨꯝꯒꯦ ꯀꯩ ꯋꯥꯅ ꯄꯥꯕ ꯅꯪꯅꯦ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯅꯧꯄꯥꯗꯤ ꯅꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤꯗꯣ ꯏꯉꯛꯅ ꯃꯧꯄꯥꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯧꯄꯥꯁꯨ ꯈꯪꯗꯦ ꯍꯥꯏꯒꯨꯝꯃꯗꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯍꯟꯗꯦ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯃꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯌꯨꯅꯦ ꯏꯆꯥꯗꯤ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤ ꯍꯥꯏꯗꯣ ꯍꯥꯏꯌꯨ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯀꯤꯗꯅ ꯍꯥꯏꯌꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯉꯝꯕ ꯑꯃ ꯅꯥꯏꯅꯗ꯭ꯔꯕꯗꯤ ꯍꯜꯂꯔꯣꯏ ꯈꯪꯕꯅ ꯂꯩꯅꯝꯕꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯄꯥꯕꯁꯨ ꯅꯨꯡꯁꯤ ꯇꯥꯔꯦꯗꯅ ꯃꯥꯏꯉꯧꯅ ꯏꯃꯥꯁꯨ ꯅꯨꯡꯁꯤ ꯇꯥꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯗꯤ ꯍꯥꯜꯂꯁꯨ ꯀꯩꯗꯧꯅꯤ ꯑꯀꯣꯟꯕꯒꯤ ꯃꯤꯆꯪ ꯆꯪꯕꯤ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ ꯌꯥꯔꯦ ꯌꯦꯠꯅꯔꯅꯣ ꯅꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯑꯩꯗꯤ ꯀꯅꯥ ꯑꯃꯗꯒꯤ ꯃꯤꯆꯪ ꯆꯪꯂꯣꯏ ꯃꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯅꯝꯕꯤꯗꯣ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯨꯁꯤꯜꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥꯁꯨ ꯆꯠꯍꯧꯕꯅ ꯐꯔꯦ ꯃꯇꯥꯡ ꯆꯥꯔꯤ ꯈꯟꯅ ꯑꯩꯁꯨꯅꯦ ꯀꯅꯥꯃꯠꯇꯒꯤ ꯃꯤꯆꯪ ꯆꯪꯖꯔꯣꯏ ꯅꯣꯏꯅ ꯇꯩ ꯅꯅꯥꯎꯅ ꯊꯣꯛꯄ ꯉꯥꯡꯅꯖꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯐꯦꯠ ꯍꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯥꯏꯉꯥꯎꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨം ꯂꯩꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯀꯥꯟꯅꯗꯦ ꯃꯅꯤꯡꯒꯤ ꯏꯆꯦ ꯃꯅꯤꯇꯣꯝꯕꯤ ꯍꯣꯏꯔꯣꯝꯗ ꯑꯗꯨꯝ ꯆꯠꯂꯨꯈꯤꯒꯦ ꯑꯝꯇ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯉꯥꯎꯔꯤ ꯐꯛ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯂꯒ ꯎꯏꯔꯨꯝ ꯎꯏꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯧꯉꯝꯕꯒ ꯄꯥꯃꯦꯟꯒꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯪꯕꯥꯟꯅꯕꯤꯅ ꯅꯠꯇꯦ ꯅꯨꯄꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯕꯣ ꯅꯪꯗꯤ ꯑꯩꯗꯤ ꯀꯩꯝꯇ ꯐꯥꯎꯗꯦꯗ ꯑꯗꯣ ꯑꯩꯗꯤ ꯍꯧꯗꯣꯛꯄ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯥ
Is, aina kari haidoriba. Moina so ngarang koina bagi wa haudora idana. Ada nangna aikoi itana su yarabani haina amta haibiyoba. E, adubu kamaina haidino. Ama nupadano aina khankradi kamdauba. Khaloi kaisu haida hayoba. Hoi hoi hairage. Sanai pe magi penaba. Itanung sibi nang tani. Aigi pukning khangbiba. Yare, khara satho. Harau na ba haizilido aisu loina khangi yare. Haizan bagi wa nati. Aina haise aseng bani. Haizili haizinde haiba aisu loina khangi kaidauge. Khangamni, yamna khangamne ba. Khangjabado aisu. Haina mata anido asum yetna yena lakpada. Napa anido hanagumna. Nungtigi thengnafam aduda ngaiduna leramba aduda. Leinambina matada tapna. Chalo, hayuro. Haige he. Haina makutuda fatkan thalami. Somdasu thongambana matauda hairo haigumadana ingit tawrami. Mataugi ingitu khangladuna pamelsu nokmina umi tawduna. Khangi yare. Adudi chaluduna. Hoi he. Haina pamelsu taha taha. Sangbana bi hoirom tamna laklami. Mataududa ngasai makai kaisu khalamdaba napido. Mihuldu khangzong zong khalaklami. Adubu kaisu tawdaba saduna hanagumna. Kai haininge. Nangonda haidobu nate. Nata sida haidobu ni bema. Phari kai na doire de. Kari haige. Lana khanugo. Wadi haidana lana khanu kaina hairaklisina. Nangonda haiba nate. Lana khangan bududa haibani. Sumdobani. Aikoi dausina nangbu tasengna khanjabani. Ado yaragadi pakhum amata. Pamelgi wa adada leinambidu wadi haida matada haikro haina makhuna kakak ilami. Mataududa pamel su ingangakna. Koino pakhum se mana pidoriba haise. Koino haisibo. Mana pidradi yadrabo haisibo. Nate noigi sibo mama nabina yadradi koina ba yadi kaiduro. Hoi koino khangde. Pakhum se phasana pige khalambani. Sakta sida piningdreda. Aigi saktana nangonda kari harakdana. Ha. Oi, nangonda dine. Songai hararoi. Pakhum yamna pamlagana namanabase lao hayo. Adu oiradi pini hayo. Haigi bema haige. Mi sangdrasu dum haiba yawsida. Haina pamel du hek saungning manduna. Masida sida. Sauraga pet haidoklaga. Napi dauna sangbana bigi matau tamlaga. Thikoina koi tawduna sakhiba aduda. Leinambidi tablapna noktuna lehauri adubu sangbana bidi. Mangonda laknaribani usite khana sauna. Masi nupasi I karaktana ningong si tanarak kauruni ko. Yari ba nang so? Yani ba nang di? Yani ba? Masiday sida nawasigi wakanda ngaurabani na loini yari ba? As nang si di ba? Asom na pamel na sauri thekoy na koy tawduna lakwa do ubada. Thawngambadi ingangakna mamit mana lauthokna. Kaino ito? Nang natawriba phibamsina. Pamel thekoy na koy tawduna. Ho ay ne. Asigi nupa sabi asi koy daw saru. Punsi se thekoy na koy oidana liangkragi. Kaino aigi nupi hairusu haikraga. Mana thekoy na koy daw na oina tawraga halaisibo. Haima kawbu kawi. Nangi nupi duna ne. Pakhum pamladi manakta nang lau hairakpani. Adu natradi pakhum piro hairakpani. Adu maina hairakpro. Hoi me. Adudi ehemda hongkigi. Haina harauna matawna senkibado yenglaga. Pamel da noklaga matawbu yenglaga lehaurami. Thawngambane hek manak sangbaga sangbana bina oina taha. Pakhum taba lagni natro. Ado masana. Mana pidawba nate. Aina pidawbane. Somda launi. Hoi lagi. Haina adumak sangbana bina haiba tawrami. Sangbana bisu matana haibiyo haiba adumak hairami. Adumna makhoi anidu wari saraga nokminaba aduda. Leinambiga pamel gaduna. Masida kambalini kaidana. Cheptha yenglaklami. Makhoi anigi matawduna hena anido nokningla mali aduna. Tawgi haina ngahak nokna wari sarami. Somdana leinambidu khoidau thitna. Kari nongi hailobano. Aina kok haijaramasu. Mana khoirang khoi saunariba adumna chap manana. Pamel su somda khoirang khoi saunana machinda tapna. Karibu hainarino khangdi. Thongna su kuina sanakhre hewani. Adumna sonduna leiringaida matawna nokmi tawna lakpaduda. Kari hainarino adu kuina. Kaisu hainadraga adu kuiba.
ꯍꯣꯅꯦ ꯅꯇꯨꯅꯅꯦ ꯅꯪꯅ ꯁꯥꯎꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯁꯥꯎꯍꯟꯁꯤ ꯍꯥꯏꯅ ꯈꯥꯝꯂꯒ ꯊꯝꯕꯒꯤꯅꯤ ꯀꯅꯥꯒꯤ ꯏꯇꯨ ꯑꯩꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯥꯟꯕꯤꯗꯣ ꯄꯥꯝꯗ꯭ꯔꯦ ꯀꯩꯗꯧꯔꯕ ꯁꯣꯝꯗ ꯃꯥꯅ ꯅꯪ ꯄꯥꯝꯂꯛꯑꯀꯥꯟꯁꯤꯗ 이씨 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪ ꯍꯔꯥꯎꯅꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯣꯡꯉꯝꯕꯗ ꯑꯗꯨꯃꯛ ꯊꯋꯥ ꯁꯥꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯄꯥꯃꯦꯜꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯅꯝꯕꯤꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯀꯟꯅꯗꯤ ꯁꯥꯎꯕ ꯉꯝꯗ ꯁꯪꯕꯥꯅꯕꯤ ꯑꯗꯨ ꯀꯨꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯅꯤꯡꯕ꯭ꯔꯣ ꯈꯪꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯈꯩ ꯅꯪꯒ ꯑꯣꯏꯅ ꯁꯥꯔ ꯂꯩꯅꯦ ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯗꯧꯒꯤ ꯇꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ 이씨 ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯑꯩꯕꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯁꯨ ꯇꯥꯍꯟꯗꯧꯒꯤ ꯇꯧꯔꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯃꯨꯟꯗꯧꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯂꯩꯅꯝꯕꯤ ꯃꯇꯥꯅ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯑꯁꯣꯏꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯇꯧꯁꯤꯟꯅꯔꯛꯂꯝꯃꯤ ꯅꯪꯗꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯥꯟꯅ ꯈꯟꯕ ꯇꯥꯕ 이씨 ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯇꯥꯗ꯭ꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯨꯟꯕ ꯇꯥꯔꯦ ꯀꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯄꯥꯝꯗꯅꯕ ꯅꯃꯥꯏꯗꯣ ꯀꯥꯏꯅꯕ ꯄꯨꯟꯁꯤꯗ ꯋꯥꯏꯒꯦ ꯂꯥꯎ ꯆꯦꯟꯈꯤꯅꯣꯕ ꯋꯥꯏꯒꯦ ꯂꯥꯎꯕ ꯃꯦ ꯑꯩꯗꯤ ꯆꯦꯜꯂꯦ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯣꯕ ꯂꯩꯔꯝꯃꯣ ꯈꯪꯅꯦꯕ ꯆꯦꯟꯈꯤꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯆꯦꯜꯂꯦꯕ ꯍꯥꯏꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯅꯤꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯒ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯅ ꯀꯣꯟꯊꯣꯡ ꯌꯧꯕꯗ ꯃꯌꯨꯝꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯈꯠꯅꯕꯤꯗꯣ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯅ ꯃꯄꯥꯕꯨꯡꯕꯨ ꯐꯨꯕꯗꯨ ꯃꯃꯥꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯨꯟꯒ ꯊꯥꯗꯔꯒ ꯇꯍꯥ ꯃꯥꯃꯥ ꯀꯩꯅꯣ ꯃꯥꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯉꯥꯡ ꯍꯩꯁꯤꯡꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯒ ꯑꯣꯟꯈꯠꯂꯒ ꯍꯪꯕ ꯁꯥꯔꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯨꯝꯕꯨꯕꯨ ꯐꯨꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯂꯤꯆꯠꯅꯣ ꯄꯥꯕꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯕꯒꯤꯅꯣ ꯃꯥꯃꯅ ꯄꯥꯕꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯁꯤꯕꯣ ꯑꯀꯥꯏꯕ ꯍꯥꯏꯕꯨ ꯃꯔꯝꯗꯤ ꯂꯩꯇꯅ ꯌꯨ ꯊꯛꯅꯤꯡꯕ ꯌꯨ ꯊꯛ ꯁꯦꯜꯒꯤꯗꯃꯛꯇ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯁꯤꯡꯉꯨ ꯍꯥꯏꯔꯒ ꯈꯪꯖꯗꯦ ꯀꯥꯏꯅ ꯈꯨꯝꯂꯗꯅ ꯃꯌꯨ ꯊꯛꯅꯤꯡꯕ ꯃꯆꯤꯟꯆꯩ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯃꯤ ꯑꯗꯨ ꯎꯁꯤꯠꯇꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕ 이베마 미나 시너리세 셀기다먹다니 나띠니 낭나가 독 링낭앙리바두부 아이기 셀두부 싱방감더리브람 그얌 얌바 셀노 루파 짜마니 짜마 아도 허우지 비방감거드로 이나 쿤바 모이다 그실레이트나 하이바기 와니 라이라바 수르가 짜바 모이다디 얌크라바 셀니 아두막나 와도 팟라우나 하이방감람디 랄라 떡두나 레이바두다 ꯇꯣꯃꯥꯜꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯂꯩꯅꯝꯕꯤ ꯇꯣꯃꯥꯜꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯌꯥꯝꯅꯕꯨ ꯐꯩꯅꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯉꯝꯅꯤ ꯀꯥꯏꯅ ꯍꯥꯏꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯂꯩꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯉꯛꯅ ꯑꯃꯗꯤ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯦꯜꯁꯤꯡ ꯑꯁꯤꯕꯨ ꯊꯤꯗꯧꯔꯤꯕꯅꯣꯅꯦ ꯏꯃꯥ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯒꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯊꯥꯔꯒꯦꯅꯦ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯒ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯅꯧ ꯑꯃ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯅꯝꯕꯤꯁꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯥꯈꯠꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯥꯏꯗꯒꯤ ꯄꯤꯕ ꯉꯝꯗꯧꯔꯤꯕꯅꯣꯅꯦ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯃꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯗꯤ ꯃꯃꯥ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯃꯥ ꯁꯤꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯃꯈꯣꯏꯒꯤ ꯁꯦꯜꯗꯣ ꯁꯤꯡꯅꯕ ꯇꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯂꯧꯔꯨꯗꯨꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯄꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯇꯣꯝꯕꯗꯨ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯉꯝꯅꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯗꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅ ꯍꯪꯒꯠꯅ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗ ꯃꯁꯥꯗꯨ ꯋꯥꯅ ꯃꯤꯅ ꯐꯨꯔꯝꯕꯒꯤ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯂꯗꯨꯅ ꯌꯥꯔꯦ ꯏꯃꯥ ꯀꯣꯟꯅ ꯉꯥꯡꯉꯨ
ꯄꯥꯕꯁꯦ ꯑꯝꯇ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯄꯣꯊꯥꯍꯜꯂꯁꯤꯁꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯆꯪꯅ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯅꯝꯕꯤꯗ ꯎꯄꯥꯏ ꯂꯩꯇ ꯇꯧꯐꯝ ꯈꯪꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗꯨ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯩꯗꯤ ꯍꯩꯅꯈꯤꯗ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯉꯣꯟꯗ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯁꯤꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩ ꯂꯩꯅꯝꯕꯤꯗꯣ ꯃꯗꯨ ꯈꯟꯅ ꯈꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯒꯤ ꯅꯥꯀꯟꯗ ꯑꯣꯝꯁꯤꯜꯂꯤꯕ ꯐꯝꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯔꯗꯨꯅ ꯀꯣꯛꯐꯥꯅ ꯇꯥꯈꯥꯕ ꯇꯨ ꯑꯥꯗ ꯏꯆꯦ ꯂꯩꯅꯝꯕꯤ ꯂꯥꯛꯑꯦ ꯍꯥ ꯀꯔꯥꯏꯅꯣ ꯇꯨ ꯑꯥꯗ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅ ꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯅꯝꯕꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯈꯥꯕ ꯎꯕꯗ ꯇꯧꯐꯝ ꯈꯪꯗ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯋꯥꯈꯟꯗ ꯑꯁ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯧꯅꯣꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯅ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯈꯟꯅ ꯈꯟꯅ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤꯅ ꯊꯥꯡꯕꯅ ꯈꯥꯕꯅ ꯆꯦꯜꯂꯛꯄ ꯑꯣꯏꯕꯅ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯇꯥꯈꯥꯕ ꯀꯩꯅꯣ ꯑꯗꯨ ꯀꯅꯥ ꯑꯉꯥꯟꯕꯁꯤꯗꯕꯨ ꯈꯪꯉꯤꯔꯣ ꯀꯩꯅꯣꯅꯦ ꯅꯠꯇꯦ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦꯕ ꯑꯉꯥꯟꯕ ꯑꯁꯤꯗ ꯐꯥꯎꯕ ꯈꯪꯉꯤꯁꯤꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯈꯥꯕ ꯂꯩꯅꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯏꯁꯤꯡ ꯆꯤꯡꯅꯅ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥ ꯂꯣꯠꯇꯅꯒꯁꯨ ꯇꯧꯔꯤꯅꯤ ꯇꯧꯔꯤꯗꯣ ꯂꯥꯏꯅ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯄꯥꯈꯠꯇꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯈꯥꯕꯅ ꯑꯗꯨꯝꯅ ꯏꯇꯞ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯃꯁꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯔꯛꯂꯝꯃꯤ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯑꯩꯁꯦ ꯇꯥꯗꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯦ ꯀꯔꯤ ꯋꯥꯅꯣ ꯀꯣꯛ ꯀꯣꯏꯗꯅ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯕꯒ ꯀꯥꯏꯅ ꯌꯥꯝꯅ ꯅꯣꯂꯛꯄ ꯋꯥꯍꯩꯒ ꯍꯥꯏꯖꯤꯜꯂꯛꯄꯁꯤ ꯀꯌꯥ ꯍꯩꯅꯗꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯑꯗꯨꯃꯛ ꯀꯣꯏꯗꯅ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯨ ꯊꯛꯅꯕꯅꯤ ꯍꯥꯏꯅ ꯅꯣꯏꯒꯤ ꯃꯥꯃꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤꯕꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯂꯤꯛꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗꯒꯤꯕꯨ ꯁꯦꯜ ꯄꯨꯔꯨꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯔꯒꯗꯤ ꯇꯥ ꯈꯥꯕꯅ ꯅꯣꯏ ꯃꯥꯃꯗꯣ ꯁꯦꯜꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕꯤꯌꯨ ꯏꯁ ꯑꯩꯈꯣꯏ ꯄꯥꯕꯗꯕꯣ ꯂꯩꯅꯝꯕꯤ ꯅꯪ ꯁꯥꯎ ꯑꯇꯩ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯂꯣꯏꯀꯣ ꯑꯁ ꯁꯣꯝꯗ ꯅꯥꯇꯩ ꯆꯥꯗꯗꯅ ꯇꯧꯕꯅꯤ ꯇꯥ ꯈꯥꯕꯅ ꯃꯥꯃꯗ ꯍꯥꯏꯅꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 100 ꯄꯤꯌꯨꯗꯅ ꯑꯃꯨꯛ ꯁꯤꯡꯂꯁꯨ ꯁꯤꯡꯂꯛꯀꯦ ꯂꯩꯔꯒꯕꯨꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯄꯤꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯍꯪꯒꯦꯁꯨ ꯍꯪꯉꯨꯔꯣ ꯀꯝꯗꯧꯅꯤ ꯍꯪꯅꯤꯡꯉꯥꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯇꯥ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯅꯤ ꯑꯗ ꯅꯪꯅ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯌꯥꯅꯤꯡꯂꯣꯏꯗ꯭ꯔꯥ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯀꯩ ꯋꯥꯅꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯌꯥꯔꯕ ꯑꯩ ꯄꯥꯕꯗ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯅꯕ ꯉꯝꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯗꯧꯕ ꯃꯥꯟꯗꯦꯕ ꯂꯩꯅꯝꯕꯤ ꯈꯥꯕꯕꯨ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯒꯦ ꯑꯗꯣ ꯇꯥ ꯈꯥꯕꯅ ꯃꯥꯃꯗꯣ ꯌꯥꯅꯕꯗꯤ ꯍꯥꯏꯅꯕꯤꯌꯨ ꯅꯪꯅꯕꯨ ꯂꯨꯍꯣꯡꯕ ꯌꯥꯔꯗꯤ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯅꯔꯗꯕꯅꯤ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯔꯝꯃꯤ ꯈꯥꯕꯗꯤ ꯁꯣꯝꯗ ꯄꯥꯝꯖꯕ ꯅꯨꯄꯤ ꯐꯪꯂꯗꯕꯅꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯝꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯂꯩꯅꯝꯕꯤ ꯋꯥꯈꯜ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯗꯒꯤ ꯁꯛꯐꯝꯗꯨ ꯈꯪꯍꯣꯡ ꯍꯣꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯥꯈꯠꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯇꯥ ꯈꯥꯕ ꯎꯅꯔꯨꯕꯅꯤ ꯈꯥꯕꯒꯗꯤ ꯀꯩꯒꯤ ꯃꯣꯏꯒꯤ ꯃꯥꯃꯒꯤ ꯁꯦꯜꯗꯨꯒꯤ ꯃꯇꯥꯡꯒꯤꯅꯤ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯥꯅꯕ ꯇꯧꯒꯦꯗꯤ ꯍꯥꯏ ꯑꯗꯨꯕꯨ
ꯌꯥꯅꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯗꯤ ꯇꯥꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯗ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯕ ꯇꯥꯔꯕ? ꯑꯣ, ꯇꯣꯜꯂꯤꯗꯀꯣ, ꯍꯦ ꯂꯥꯏꯔꯕ ꯅꯪꯅ ꯇꯣꯟꯕꯁꯦ꯫ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤ ꯐꯥꯎꯕ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯒꯗꯧꯔꯕ? ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯌꯨ ꯈꯔ ꯊꯛꯅꯕ ꯍꯣꯠꯅꯔꯨꯕꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯊꯛ ꯁꯦꯜꯒ ꯑꯣꯟꯅꯒꯗꯧꯔꯤꯗꯅ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯄꯦꯜꯂꯣꯀꯣ, ꯅꯪ ꯄꯦꯜꯂꯣ ꯅꯪ꯫ ꯏꯃꯥ, ꯁꯦ ꯑꯗꯨꯝꯅ ꯀꯩꯁꯨ ꯂꯨꯁꯤꯟꯅ ꯈꯟꯖꯤꯟꯒꯅꯨꯁꯦ꯫ ꯑꯩꯅꯁꯨ ꯇꯥꯈꯥꯕꯗꯣ ꯄꯥꯝꯖꯕꯒ ꯀꯩꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯗꯣ ꯌꯥꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯈꯥꯕꯕꯨ ꯄꯥꯝꯗꯦ, ꯍꯩꯅꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯤꯗꯨ ꯁꯦꯜ ꯈꯔꯗꯨꯒ ꯑꯣꯟꯅꯕꯗ ꯇꯥꯔꯦ꯫ ꯁꯣꯝꯗ ꯊꯧꯉꯝꯕꯗꯤ ꯂꯩꯅꯝꯕꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯇꯥꯕꯗ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯀꯔꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯗꯨꯅ ꯂꯩꯅꯝꯕꯤꯕꯨ ꯎꯅꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤꯗꯤ ꯅꯣꯡꯃꯇ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯃꯦꯜꯅ ꯁꯥꯎꯅ ꯁꯪꯕꯥꯅꯕꯤꯗ ꯑꯣꯏꯅ ꯉꯥꯡꯂꯤ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯂꯨꯍꯣꯡꯗꯧ ꯂꯩꯔꯗꯤ ꯀꯩꯒꯤ ꯏꯇꯥꯎ ꯑꯁꯤꯕꯨ ꯀꯥꯏꯍꯧꯔꯝꯃꯤꯅꯣ ꯍꯥꯏ ꯋꯥꯅꯤ꯫ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯝ ꯃꯅꯥ ꯀꯛꯀꯅꯤ ꯍꯥꯏꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯤꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯕ ꯍꯧꯔꯕꯅꯤ ꯍꯥꯏꯅ ꯄꯥꯃꯦꯜꯗꯣ ꯄꯦꯟꯗꯕ ꯄꯨꯝꯕ ꯁꯪꯕꯥꯅꯕꯤꯒꯤ ꯃꯊꯛꯇ ꯍꯩꯊꯔꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯇꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯁꯥꯎꯔꯤ꯫ ꯍꯣꯅꯦ, ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯡꯗꯧꯕ ꯅꯠꯇꯤꯌꯦ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯌꯨꯊꯛꯁꯦꯜ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯌꯨꯊꯛꯁꯦꯜꯒ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕꯣ? ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜꯗꯨ ꯉꯥꯏꯍꯥꯛ ꯉꯛꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯀꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯄꯥꯃꯦꯜꯗꯣ ꯑꯗꯨꯃꯛ ꯃꯇꯥꯎꯗꯨ ꯆꯤꯡꯂꯒ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯄꯩꯊꯣꯛꯂꯒ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯆꯤꯗ ꯆꯤꯔꯛꯂꯗꯤ ꯃꯁꯥꯒꯤꯗ ꯈꯟꯕꯅꯤ꯫ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯣꯏꯗ ꯊꯥꯖꯕ ꯊꯝꯗꯧꯔꯤꯕꯅꯣꯕ? ꯃꯗꯨ ꯍꯥꯏꯅ ꯁꯪꯕꯥꯅꯕꯤꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯂꯩꯅꯝꯕꯤꯁꯨ ꯁꯦꯜꯗꯨ ꯁꯤꯡꯕ ꯉꯝꯗꯕꯅ ꯑꯗꯨꯃꯛ ꯈꯥꯕꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫